Page number 879. Surah Kahf. Surah Kahf. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي. رب زدني علما. سبحانك لا علم لنا إلا ما علمتنا إنك أنت العليم الحكيم. قاف والقرآن المجيد بل عجبوا أن جاءهم منذر منهم فقال الكافرون هذا شيء عجيب. قاف خنسنو متك منغان ليرب قرآن की कसम जारी में अल्लाह ने कुरान मजीद ऐसी मत मान ले वो कुरान है इसके तेल है जरा इसका कायम बड़ी बिनत है और कुरान मजीद कुरान से न खंसनु मजीद से कम मजीद है इनका हमें तो मजीद है तो मान नंग दिया मत कदम नहीं आए हम के मान इनका मजीद ज्यादा खान लगने है कुरान मजीद दिन मत मान ले रवा कुरान खंस नत्ते मखोयना ngaki मखोयदा लाकी हाइबगी चेक्शन वा हाइबा अमा मखोयगी मनुंगदगी अदुना थाजदब सिंगदुना हाय मसिदी पोट अमनी ngakलबा होय यानी सिंगा कोम यावरीबा ओदु खनबा अदु मरम ओरगा ꯑꯩꯈꯣꯏ ꯃꯔꯛꯇ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯉꯁꯤ ꯄꯥꯎꯁꯤ ꯄꯨꯔꯛꯏꯁꯤꯕꯨꯅ ꯑꯗꯨꯃꯥꯏꯅ ꯉꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯣ ꯉꯛꯄꯗꯨ ꯃꯈꯥ ꯁꯨꯝ ꯍꯥꯏꯊꯔꯤ ꯉꯥꯏꯈꯣ ꯂꯣꯟꯒꯅꯨ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕꯗ ꯑꯃꯁꯨꯡ ꯎꯐꯨꯜ ꯑꯣꯟꯈ꯭ꯔꯕꯗ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯈꯤꯒꯅꯤ ꯍꯥꯏꯕ ꯃꯗꯨꯗꯤ ꯂꯥꯞꯈ꯭ꯔꯕ ꯑꯣꯏꯔꯔꯣꯏꯗꯕ ꯍꯜꯂꯛꯄ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯂꯩꯕꯥꯛꯅ ꯃꯈꯣꯏꯗꯒꯤ ꯀꯔꯤ ꯃꯌꯦꯡ ꯇꯥꯍꯟꯈ꯭ꯔꯕꯒꯦ ꯆꯥꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩ समुद्र था कसु लेवा आदम ओइनी कुम कसु लेवा आदम ओइदोरि मेबा हान लेवा के मपनी ना अजु लेवा ता चाह मरी सिंगो अजु एको लोय खंगे खंगले अल्लाह ने खंगे अल तना लोय बा जानबा लाइरिक अमा चेक्सिन थंबा पुनमक पंसिन फलाना मफम जिदा लेबा मरी तो अदि मरी तो फलाना मी सिगी नी है से सिसी ईदना अदम लंबुगा कोरना ईदना अदम माफुगा ले आइना खंबतन के ईदन सुतामी होयना हम हिंगल लकनी अदुगे नसोयना सादो आन से मदुगा समकनी अदुगा हमने को सब इसी आसन खमु मदि गइना दुनिया दा सेममीबा लेबाक से इसी लेबाक से लान से में मिदना सी लेबाक से ना अदुम आखिर तो सुसम लास्ट टाइम वो है को सीधा ना है बिदुल तो हां बम मिदना अदो इंदी भी मतलब नदी हुई हाय सी लेबाक से नत्ते मखोयना याखिदबनी अचुंबदु मधुना मखोयगी मनाक्ता लाक्लकांदा अदुना मखोय लैरबनी चममनब फिबम अमदा अल्लाहगी आयत तो अचुंबदु लाक्कांदा याखिदबने मखोयना अदो लाको यारिरम होय मखोयना येंगदब्रा मखोयगी मथक्ता लैरिबा अतियादा करमना अल्लाह ना मधुबु सेमखि अमसुंग मधुबु लैतेंबिखि हाइबदु लैतबनी मधुदा लैक्रक अमता होरा न लैबते सो एनाम का यावदु से बहुत खंग सब चावा सिगिसिनी खन्थबा अल्लाहगी मतंगदा अखोयना अल्लाहगी खुसेमगी मतंगदा खन्थरगा तौहीद तो अनजिनबा होनबा तोयना पल्लिसि साइंटिफिक ओबा आयात तमंग खंगनी है सिसु समाज की खंगेना
ꯈꯪꯕꯁꯤ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯁꯥꯏꯟꯇꯤꯁ ꯃꯈꯣꯏꯅ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯦꯕ ꯇꯝꯕꯗꯤ ꯈꯪꯉꯛꯇꯦ ꯑꯁꯃꯥꯟꯁꯤ ꯑꯩꯈꯣꯏꯁꯨ ꯁꯥꯏꯟꯇꯤꯁ ꯅꯠꯇꯕ ꯑꯩꯈꯣꯏꯁꯨ ꯑꯁꯃꯥꯟꯁꯤ ꯌꯦꯡꯈꯠꯂꯨꯅ ꯍꯥꯏꯔꯗꯤ ꯌꯦꯡꯈꯠꯂꯤ ꯑꯩꯈꯣꯏꯅ ꯌꯦꯡꯈꯠꯂꯒ ꯀꯔꯝꯕ ꯈꯪꯕ ꯑꯍꯣ ꯑꯔꯥ ꯂꯩꯕ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯈꯠꯂꯒ ꯈꯪꯒꯗ꯭ꯔꯦꯅ ꯁꯤꯅꯤꯅꯦ ꯅꯣꯂꯦꯖ ꯁꯥꯏꯟꯇꯤꯁꯇꯨꯅꯗꯤ ꯈꯪꯉꯦ ꯑꯗꯨꯅꯤ ꯅꯣꯂꯦꯖ ꯊꯤꯌꯨ ꯏꯜꯃ ꯊꯤꯌꯨ ꯇꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯨꯝꯕꯅꯤ ꯅꯈꯣꯏꯅ ꯁꯥꯏꯟꯁ ꯇꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯨꯝꯕꯅꯦ ꯊꯤꯖꯤꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯤꯖꯤꯜꯂꯤꯁꯤꯅ ꯃꯤꯅꯦꯕ ꯑꯜꯂꯥꯍꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯃꯤ ꯑꯃ ꯃꯥꯁꯤ ꯑꯉꯛꯄ ꯆꯦꯟꯕ꯭ꯔꯥ ꯃꯒꯨꯟ ꯂꯩꯕ꯭ꯔꯥ ꯃꯃꯥꯏꯗ ꯅꯨꯔ ꯄꯛꯄ꯭ꯔꯥ ꯄꯥꯏꯕ꯭ꯔꯥ ꯑꯍꯤꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯤꯅꯔꯤꯁꯤꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤꯅ ꯁꯥꯏꯟꯁ ꯇꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯒ꯭ꯌꯥꯟ ꯈꯟꯊꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯂꯥꯟ ꯄꯤꯔꯤ ꯕꯨꯙꯤꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯏꯜꯃ ꯇꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤ ꯑꯍꯥꯃꯤꯟ ꯐꯨꯔꯨꯖ ꯍꯥꯏꯔꯤꯗꯅ ꯑꯍꯣ ꯑꯔꯥ ꯂꯩꯀꯥꯏ ꯂꯩꯇꯦ ꯐꯨꯔꯨꯖꯁꯤ ꯂꯩꯀꯥꯏꯒꯨꯝꯕ ꯑꯍꯣꯡꯕꯒꯤ ꯐꯨꯔꯨꯖ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯆꯤꯡꯊꯣꯛꯄꯤꯈꯤꯒꯅꯤ ꯃꯗꯨꯕꯨ ꯑꯃꯁꯨꯡ ꯂꯪꯊꯕꯤꯈꯤꯕꯅꯤ ꯃꯗꯨꯗ ꯆꯦꯠꯅ ꯈꯤꯟꯕꯤꯔꯕ ꯆꯤꯡꯖꯥꯎꯁꯤꯡ ꯑꯗꯨꯒ ꯍꯧꯍꯟꯕꯤꯈꯤꯕꯅꯤ ꯃꯗꯨꯗ ꯃꯈꯜ ꯀꯌꯥꯒꯤ ꯐꯖꯔꯕ ꯖꯣꯔꯥꯁꯤꯡ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯀꯩꯊꯣꯛꯒꯤ ꯂꯣꯟꯗꯥꯗꯅ ꯕꯍꯤꯁꯤ ꯗ꯭ꯔꯤꯁꯥꯗꯤ ꯌꯥꯝ ꯐꯖꯕꯁꯤ ꯀꯔꯤ ꯍꯥꯏꯔꯒ ꯀꯩꯅꯣꯒꯤ ꯑꯋꯥꯡꯕ ꯗ꯭ꯔꯤꯁꯥꯁꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯄꯨꯛꯅꯤꯡ ꯍꯨꯕ ꯄꯨꯛꯅꯤꯡ ꯍꯨꯕ ꯍꯥꯏꯁꯤ ꯍꯥꯏꯁꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯖꯣꯔꯥ ꯖꯣꯔꯥꯅꯤ ilma Zaujin bahisi arka kaya ba? Mate, makal kayagi fazaraba jorasing adon di nabi singi bahisi loi jura nai khandra asidasu aikoi loi jura le tambaga research tawraga amom labale hinagadamneba tamgadamne laik tamaga si khangnam honagadamne allah semme imyamsi kameno angak pamne asi thinadabida aikoi thinarasina pangan mokoina jahiliya ki amana sikhangora tela aduma quran da hai yen dum tawga hui khange da jura le aikoi scientist na hangdramina adum daijenare wahayamda allah hukum ni da hore allah hukum de hore allah hukum de hore men tham adu simu jaujin bahini dana ato paayala no pham dana puning horaba na tawa jaujin karim chinglem ba ban yaw yaw ne ho pa yaw ne chinglem ba jaras si thinaga ilmu si tamaga allah gi tauhid ra hena chetna hona gada ilmu yawdar ka mai chet kan knowledge yawdar buddhi si nadra ka maina lat pada sumatik jama pu allah hakne haidu phone tar oi khangna uhan biba oina amasung ningsing han biba oina allah da un sanjaba manai khuding da to zikr har si sine hojiki mayam da khan tharaga tamaga ne ba ningsing halaka dawsi hena chet ka dawsi Allah ki matik magul thakal ka dawsi knowledge ilmu dulai ra matung dani aduna te ekhoin tawsina ekhoin masen thagat na bane Allah sawin hai dana ngan kon de bana adu ji adu ahadra aduga ꯑꯩꯈꯣꯏꯅ ꯊꯥꯗꯕꯤꯈꯤꯕꯅꯤ ꯑꯇꯤꯌꯥꯗꯒꯤ ꯌꯥꯏꯐꯔꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯒꯠꯍꯟꯕꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯍꯩꯀꯣꯜꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯌꯥꯕ ꯁꯤꯁꯨ ꯈꯟꯊꯕ ꯌꯥꯕ ꯁꯥꯏꯟꯁꯒ ꯃꯔꯤ ꯂꯩꯅꯕ ilmaga knowledge ga mari leina ba yadni si khantadana tamgadabduna aikoina atopa amda leirimeba zikir tawdu yada su leidina loku yada si lokada buta sina buti sina buta u balo banse u sina ino tro im sabda non sina loku yada maru do naida adu su loku yada su sendi ya amasung wanglaba khajur pambi sing maduda yan thaba uhai maron jinjak oinaba allah gi manai singi aduga aikoina hingat hinbibani hadi allah ne hingat hinbibani maduna siroba lam amabu hadi isingduna adumnani nakhoibu amuk thokhallak kadabadu sigi
ꯁꯤꯗ ꯈꯟꯊꯔꯒ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯊꯣꯛꯍꯜꯂꯛꯀꯗꯧꯔꯤ ꯁꯤ ꯈꯟꯊꯔꯒ ꯍꯥꯏꯈ꯭ꯔꯤꯕꯁꯤꯒꯤ ꯐꯣꯟꯁꯤꯗ ꯇꯥꯔꯛꯏ ꯑꯃ ꯍꯧꯒꯠꯄꯁꯤ ꯑꯩꯈꯣꯏ ꯆꯤꯡꯅꯔꯤ ꯃꯌꯥꯝꯗꯣ ꯑꯉꯛꯄꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯤ ꯁꯨꯝ ꯑꯣꯏꯅ ꯍꯣꯠꯅꯔꯛꯀꯗꯕꯅꯤꯁꯦ ꯁꯨꯝ ꯊꯣꯛꯀꯗꯧꯅꯤꯅꯀꯣ ꯌꯥꯈꯤꯗꯦ ꯃꯈꯣꯏꯒꯤ ꯃꯥꯡꯗꯁꯨ ꯅꯨꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏ ꯃꯁꯤ ꯔꯝꯁꯇ ꯔꯁꯇ ꯈꯨꯟꯗꯥꯔꯝꯕꯁꯤꯡꯅ ꯑꯃꯁꯨꯡ ꯊꯃꯨꯠꯅ ꯊꯃꯨꯠ ꯑꯁꯤ ꯀꯣꯝ ꯑꯃꯒꯤ ꯀꯔꯤ ꯑꯃꯒꯤ ꯃꯃꯤꯡꯅꯤꯗꯅ ꯃꯤ ꯀꯥꯡꯕꯨ ꯑꯃꯒꯤ ꯑꯥꯠꯅ ꯐꯤꯔꯥꯎꯟꯅ ꯑꯃꯁꯨꯡ ꯂꯨꯠꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯅꯁꯨ ꯌꯥꯈꯤꯗꯦ ꯑꯗꯨꯗꯤ ꯁꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯩꯒꯝꯕꯔꯁꯤꯡꯒꯤ ꯍꯥꯟꯅꯒꯤ ꯃꯤ ꯀꯣꯝꯁꯤꯡꯁꯤꯅ ꯌꯥꯈꯤꯗꯕꯒꯤ ꯑꯜꯂꯥꯍꯒꯤ ꯌꯥꯈꯤꯗꯕꯒꯤ ꯎꯠꯈ꯭ꯔꯤꯁꯤ ꯑꯜꯂꯥꯍꯅ ꯃꯊꯛꯇ ꯈꯨꯗꯝ ꯅꯤꯁꯥꯟ ꯄꯤꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯀꯌꯥꯃꯔꯛꯄꯁꯤ ꯂꯩꯗꯧꯔꯤ ꯃꯤ ꯌꯥꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯀꯤ ꯃꯣꯡꯁꯣꯡꯗ ꯈꯨꯟꯗꯥꯔꯝꯕꯁꯤꯡꯅ ꯑꯃꯁꯨꯡ ꯇꯨꯕꯀꯤ ꯃꯤꯁꯤꯡꯅ ꯇꯨꯕꯥꯒꯤ ꯃꯤꯁꯤꯡꯅ ꯄꯨꯝꯅꯃꯛꯅ ꯌꯥꯈꯤꯗꯕꯅꯤ ꯔꯁꯨꯜꯁꯤꯡꯕꯨ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯙꯝꯀꯤꯗꯨ ꯑꯆꯨꯝꯕ ꯑꯣꯏꯈꯤꯕꯅꯤ ꯄꯥꯡꯊꯣꯛꯄ ꯇꯥꯈꯤꯕꯅꯤ ꯌꯥꯈꯤꯗ꯭ꯔꯤꯁꯤ ꯑꯜꯂꯥꯍꯒꯤ ꯄꯩꯒꯝꯕꯔ ꯁꯤꯡꯅ ꯄꯨꯔꯛꯄ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯇꯨ ꯌꯥꯈꯤꯗꯕꯩꯅꯦꯕ ꯃꯈꯣꯏ ꯇꯥꯈ꯭ꯔꯦ ꯁꯖꯥ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯑꯜꯂꯥꯍꯕꯨ ꯆꯣꯛꯊꯈ꯭ꯔꯕ꯭ꯔꯥ ꯑꯍꯥꯟꯕ ꯈꯨꯁꯦꯝꯗ ꯅꯠꯇꯦ ꯃꯈꯣꯏꯅ ꯆꯃꯝꯅꯔꯤ ꯑꯅꯧꯕ ꯈꯨꯁꯦꯝ ꯑꯃꯒꯤ ꯋꯥꯗ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯆꯃꯝꯅꯔꯤꯌꯦꯕ ꯁꯣꯏꯗꯅ ꯍꯤꯁꯥꯞ ꯂꯧꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯆꯃꯝꯅꯔꯤꯌꯦꯕ ꯑꯗꯨ ꯌꯥꯝꯅ ꯑꯇꯤꯌꯥꯒꯤ ꯏꯁꯤꯡꯒꯤ ꯄꯥꯝꯕꯤ ꯍꯧꯕꯒꯤ ꯁꯥꯏꯟꯇꯤꯐꯤꯛꯂꯤ ꯈꯟꯊꯕ ꯌꯥꯕ ꯄꯤꯔꯕꯁꯤꯔ ꯈꯨꯗꯝ ꯃꯌꯥꯝ ꯄꯤꯔꯕꯁꯤꯔꯅꯦ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯀ ꯆꯤꯡꯅꯔꯤꯌꯦꯕ ꯁꯦꯝꯈꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯤꯑꯣꯏꯕꯕꯨ ꯑꯃꯁꯨꯡ ꯈꯪꯉꯤ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯋꯥꯈꯜꯅ ꯊꯧꯖꯤꯟꯕꯗꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯛꯄꯅꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯉꯛꯀꯤ ꯁꯤꯡꯂꯤꯗꯒꯤ ꯃꯤꯗꯅꯤ ꯑꯩꯈꯣꯏꯗꯅꯤ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯆꯃꯝꯅꯗꯅ ꯆꯤꯡꯅꯔꯤꯗꯣ ꯃꯥꯒꯤ ꯋꯥꯈꯜꯅ ꯃꯕꯨꯛꯅꯤꯡꯅ ꯊꯃꯣꯏꯅ ꯊꯧꯖꯤꯜꯂꯛꯏꯗꯣ ꯆꯤꯡꯅꯍꯜꯂꯤꯗꯣ ꯑꯜꯂꯥꯍꯅ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯗꯩ ꯃꯥꯒꯤ ꯃꯉꯛꯀꯤ ꯁꯤꯡꯂꯤꯗꯨ ꯍꯦꯟꯅ ꯅꯛꯑꯦꯕ ꯑꯜꯂꯥꯍꯅ ꯑꯜꯂꯥꯍꯁꯤ ꯀꯌꯥꯝ ꯅꯛꯅ ꯌꯦꯡꯉꯣ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯗ ꯊꯥꯖꯕꯁꯤ ꯂꯥꯞꯅ ꯊꯝꯃꯤꯃꯦꯕ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔ ꯃꯇꯨꯡꯗ ꯊꯥꯖꯔꯛꯏꯃꯦꯕ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯥꯖꯗꯦꯕ ꯃꯤꯁꯤ ꯀꯌꯥꯝ ꯁꯣꯟꯈ꯭ꯔꯕꯅꯣ ꯃꯤꯑꯣꯏꯕꯁꯤ ꯂꯧꯁꯤꯟꯕ ꯑꯅꯤꯗꯨꯅ ꯂꯧꯁꯤꯟꯕ ꯏꯟꯁꯤꯟꯕ ꯃꯇꯝꯗ ꯏꯁꯤꯟꯕ ꯃꯇꯝꯗ ꯂꯧꯁꯤꯟꯕ ꯑꯅꯤꯗꯨꯅ ꯂꯧꯁꯤꯟꯕ ꯏꯁꯤꯟꯕ ꯃꯇꯝꯗ ꯌꯦꯠ ꯑꯃꯁꯨꯡ ꯑꯣꯏꯗ ꯐꯝꯗꯨꯅ ꯐꯔꯤꯁꯇꯥꯗꯨ ꯏꯕ ꯐꯔꯤꯁꯇꯥꯗꯨ ꯉꯥꯡꯕ ꯂꯩꯇꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯦꯡꯁꯤꯟꯕ ꯑꯃ ꯊꯧꯔꯥꯡꯗ ꯂꯩꯇꯕ ꯃꯗꯨꯕꯨ ꯏꯁꯤꯟꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯁꯤꯅ ꯉꯥꯡꯉꯤꯕ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯏꯗꯕ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯀꯦꯔꯥꯃꯟ ꯀꯥꯇꯕꯤ ꯐꯔꯤꯁꯇꯥꯅꯤꯗꯨꯅ ꯑꯗꯨꯗꯤ ꯑꯐꯕꯇ ꯉꯥꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯆꯨꯝꯕꯇ ꯉꯥꯡꯅꯕ ꯍꯣꯠꯅꯍꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯗꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯂꯥꯛꯀꯅꯤ ꯁꯤꯕꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯗꯨ ꯑꯆꯨꯝꯕꯒ ꯂꯣꯏꯅꯅ ꯃꯗꯨꯅꯤ ꯅꯪꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕꯗꯨ ꯁꯤꯕꯁꯤ ꯅꯠꯇ꯭ꯔꯣ ꯅꯥꯟꯊꯣꯛꯅꯕ ꯃꯤ ꯄꯨꯝꯕ ꯍꯣꯠꯅꯔꯤꯁꯤ ꯅꯥꯟꯊꯣꯛꯅꯕ ꯈꯣꯡꯂꯛꯀꯅꯤ ꯈꯣꯡꯂꯛꯀꯅꯤ ꯄꯦꯔꯦꯁꯤꯡꯒꯥꯗꯨ ꯃꯗꯨꯅꯤ ꯑꯜꯂꯥꯍꯒꯤ ꯙꯝꯀꯤꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯂꯥꯛꯀꯅꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒ ꯂꯣꯏꯅꯅ
ꯑꯍꯣꯏꯕ ꯑꯃꯁꯨꯡ ꯁꯥꯈꯤ ꯑꯃ ꯌꯥꯝꯅ ꯇꯨꯡꯗ ꯑꯣꯏꯗꯅ ꯄꯨꯕ ꯑꯃꯅꯤ ꯆꯥꯅꯤ ꯈꯨꯗꯤꯡꯒꯤ ꯖꯤꯕ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯤꯒꯅꯤ ꯁꯣꯏꯗꯅꯃꯛ ꯊꯧꯁꯥꯈꯤꯗꯕꯅꯤ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯊꯧꯗꯣꯛꯁꯤ ꯍꯧꯖꯤꯛꯇꯤ ꯑꯜꯂꯥꯍꯅ ꯂꯧꯊꯣꯛꯂꯒꯅꯤ ꯅꯪꯉꯣꯟꯗꯒꯤ ꯅꯪꯒꯤ ꯊꯧꯁꯥꯗꯕꯒꯤ ꯃꯥꯏꯈꯨꯝꯗꯨ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨ ꯉꯁꯤꯗꯤ ꯊꯧꯔꯒꯅꯤ ꯔꯦꯖꯅ ꯐꯥꯗꯅ ꯄꯨꯔꯛꯄ ꯀꯥꯟꯗ ꯁꯤꯔꯝꯗꯥꯏꯗꯅꯤ. ꯍꯥꯏꯗꯨꯅꯤꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯇꯧꯈꯤꯕꯗꯨ ꯁꯣꯏꯗꯅ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯕ ꯃꯔꯨꯞꯇꯨꯅ ꯍꯥꯏꯒꯅꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯃꯥꯒꯤ ꯍꯤसाꯕꯇꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯅꯦ ꯃꯉꯣꯟꯗ ꯇꯥꯛꯑꯅꯦ ꯅꯪꯒꯤ ꯍꯤसाꯕꯇꯨꯁꯤ ꯂꯩꯔꯦ ꯑꯜꯂꯥꯍꯅ ꯍꯥꯏꯕꯤꯒꯅꯤ ꯂꯪꯊꯧ ꯃꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯖꯍꯟꯅꯝꯗ ꯃꯅꯥ ꯀꯟꯕ ꯊꯥꯖꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯑꯅꯤꯗꯨꯅꯅꯦ ꯑꯩꯈꯣꯏꯅꯤꯅ ꯂꯪꯊꯔꯣꯅ ꯍꯥꯏꯔꯛꯑꯅꯦ ꯃꯅꯥ ꯀꯟꯕ ꯊꯥꯖꯗꯕ ꯈꯨꯗꯤꯡꯃꯛ ꯁꯤꯗꯁꯨ ꯃꯅꯥ ꯀꯟꯕꯅ ꯍꯥꯏꯔꯤꯁꯤ ꯈꯟꯊꯒꯗꯝꯃꯤ ꯃꯅꯥ ꯀꯟꯕ ꯍꯥꯏꯁꯤ ꯇꯥꯔ ꯃꯇꯨꯡꯗ ꯃꯅꯥ ꯀꯟꯕ ꯃꯦꯁꯦꯖ ꯌꯧꯔꯛꯑꯝꯃꯤꯗ ꯅꯠꯇ꯭ꯔꯁꯤ ꯍꯥꯏꯔꯤꯁꯤ ꯇꯥꯗꯕ ꯁꯨꯞꯇꯥ ꯇꯥꯗꯕ ꯃꯤꯗꯨ ꯃꯅꯥ ꯇꯥꯗꯕ ꯀꯧꯒꯗ꯭ꯔꯣ ꯃꯄꯨꯟꯁꯤꯗ ꯇꯥꯗ꯭ꯔꯤꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤ ꯈꯪꯗ꯭ꯔꯤꯕ ꯎꯗ꯭ꯔꯤꯕ ꯇꯥꯗ꯭ꯔꯤꯕ ꯃꯤꯗꯨ ꯃꯅꯥ ꯀꯟꯕ ꯀꯧꯒꯗ꯭ꯔꯥ ꯃꯅꯥ ꯀꯟꯕ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯗꯣꯔꯤ ꯑꯐꯕꯕꯨ ꯊꯤꯡꯕ ꯉꯝꯈꯩ ꯂꯥꯟꯊꯣꯛꯄ ꯆꯤꯡꯅꯒꯟꯕ ꯇꯨ ꯁꯤ ꯄꯥꯡꯒꯟ ꯃꯔꯛꯇ ꯌꯥꯎꯔꯗꯅꯤ ꯊꯕꯛ ꯊꯤꯟꯕ ꯍꯥꯏꯁꯦ ꯑꯥꯔꯕꯤꯒꯤ ꯂꯣꯟꯗꯥꯅꯦ ꯃꯥꯅꯤ ꯎꯟꯅ ꯍꯥꯏꯔꯗꯤ ꯏꯆꯝ ꯆꯝꯅ ꯊꯤꯟꯕꯅꯦꯕ ꯃꯅꯥ ꯇꯧꯕꯅꯦꯕ ꯃꯟꯅꯥ ꯎꯟꯅ ꯍꯥꯏꯔꯗꯤ ꯔꯍꯃꯥꯟ ꯎꯟꯅ ꯍꯥꯏꯕꯒꯨꯝꯕꯅꯤ ꯐꯥꯜ ꯎꯟꯅ ꯇꯧꯗꯤ ꯌꯥꯎꯕꯤꯗꯣ ꯑꯗꯨꯝꯕꯅꯦ ꯁꯤ ꯃꯨꯍꯥꯂꯒꯥꯏ ꯁꯦꯒꯥꯅꯦꯕ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯉꯦꯕ ꯈꯖꯤꯛ ꯈꯔ ꯊꯤꯡꯉꯦ ꯀꯟꯅ ꯊꯤꯡꯕ ꯑꯐꯕꯒꯤ ꯂꯥꯏꯟꯁꯦ ꯁꯤꯁꯤꯗ ꯊꯤꯡꯅꯇ ꯂꯩ ꯄꯨꯔꯥ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯤ ꯃꯈꯥꯒꯤꯁꯤ ꯑꯌꯥꯠꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯏ ꯄꯨꯊꯣꯛꯄꯗꯨ ꯑꯗꯨꯅ ꯂꯪꯁꯤꯜꯂꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯁꯥꯊꯤꯕ ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯁꯥꯊꯤꯕ ꯗꯟꯗꯤꯒꯤ ꯃꯅꯨꯡꯗ ꯑꯜꯂꯥꯍꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯁꯦ ꯑꯜꯂꯥꯍ ꯈꯪꯕ ꯃꯁꯛ ꯈꯪꯕ ꯃꯤꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯀꯨꯔꯥꯟ ꯈꯪꯕ ꯃꯤꯅ ꯑꯜꯂꯥꯍ ꯑꯇꯣꯞꯄꯒꯤ ꯑꯣꯔꯗꯔꯁꯨ ꯃꯌꯥꯝ ꯌꯥꯟꯁꯤꯟꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯏꯜꯂꯤꯗꯨ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯜꯂꯥꯍꯕꯨꯗꯤ ꯀꯤ ꯀꯜꯃꯥꯁꯨ ꯁꯣꯜꯂꯦꯕ ꯂꯥꯏ ꯂꯥꯏꯍꯜꯂ ꯁꯣꯜꯂꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯂꯥꯠꯂꯤꯕ ꯂꯤꯗꯔ ꯑꯩꯅ ꯊꯥꯖꯔꯤꯕ ꯂꯤꯗꯔꯁꯦ ꯁꯤꯛꯁꯤꯅ ꯍꯥꯏꯕꯁꯨ ꯑꯩ ꯊꯛ ꯂꯣꯟ ꯍꯦꯛꯇ ꯏꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯃꯥꯒꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯌꯦꯕ ꯃꯆꯨ ꯑꯃ ꯍꯧꯖꯤꯛꯀꯤ ꯂꯤꯗꯔꯁꯤꯒꯤꯁꯨ ꯃꯆꯨ ꯑꯃ ꯑꯩꯅ ꯁꯪꯗꯅ ꯊꯝꯈ꯭ꯔꯦꯕ ꯃꯥꯅ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯆꯨꯝꯃꯦ ꯑꯗꯨꯒꯤ ꯑꯣꯔꯗꯔꯁꯨ ꯃꯌꯥꯝ ꯌꯥꯟꯁꯤꯟꯅꯔꯦ ꯃꯥꯒ ꯂꯣꯏꯅꯅ ꯃꯔꯨꯞꯇꯨꯅ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯔꯕ ꯑꯩꯅ ꯃꯥꯕꯨ ꯂꯝ ꯍꯦꯜꯍꯟꯖꯈꯤꯕ ꯅꯠꯇꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯥ ꯃꯁꯥꯅ ꯈꯝ ꯊꯦꯡꯕ ꯑꯔꯥꯟꯕꯗ ꯂꯩꯖꯈꯤꯕꯅꯤ ꯈꯝ ꯊꯦꯡꯅ ꯑꯔꯥꯟꯕꯗ ꯂꯩꯖꯈꯤꯕꯅꯤ ꯃꯥꯁꯨ ꯀꯤꯗꯅ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯕꯤꯒꯅꯤ ꯌꯦꯠꯅꯒꯅꯨ ꯑꯩꯒꯤ ꯃꯥꯡꯗ ꯍꯥꯟꯅꯅ ꯊꯥꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯙꯝꯀꯤ ꯍꯧꯖꯤꯛꯇꯤ ꯌꯦꯠꯅꯔꯅꯣꯕ ꯍꯥꯟꯅ ꯅꯈꯣꯏꯗ ꯑꯌꯥꯠ ꯌꯧꯍꯟꯈ꯭ꯔꯕꯗꯨꯗꯤ ꯁꯤ ꯊꯣꯛꯀꯅꯤ ꯁꯤ ꯇꯧꯅꯤ ꯅꯪꯅ ꯏꯖꯤꯜꯂꯤꯃꯤ ꯍꯥꯏꯔꯛꯄ ꯇꯥꯏꯗꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯣꯏꯇꯥꯏꯅꯦ ꯅꯪꯅ ꯏꯔꯤꯉꯩꯗ ꯐꯖ ꯇꯧꯔꯝꯃꯦꯅ ꯍꯥꯏꯔꯛꯄ ꯃꯤꯁꯨ ꯌꯥꯎꯗꯧꯔꯤꯃꯦꯕ ꯑꯗꯨꯗꯅꯦ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯈꯟꯅꯔꯅꯨ ꯑꯗꯨꯒ ꯍꯥꯟꯅ ꯅꯈꯣꯏꯗ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯈꯟꯅ ꯁꯤꯅꯦꯕ ꯀꯅꯥꯝ ꯈꯪꯗꯦ ꯅꯈꯣꯏꯗ ꯍꯥꯟꯅ ꯑꯩꯅ ꯄꯤꯈ꯭ꯔꯕꯗꯨꯕꯣ ꯃꯤ ꯑꯃꯅ ꯑꯃꯒꯤ ꯀꯔꯤꯝꯇ ꯗꯥꯏꯇ ꯂꯩꯔꯣꯏ ꯍꯥꯏꯕꯗꯨ ꯑꯗꯨꯏꯗꯨꯅꯤ ꯁꯤꯒꯤ ꯑꯌꯥꯠꯁꯤ ꯎꯔꯨ ꯂꯩꯔꯒ ꯑꯜꯂꯥꯍꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡ ꯑꯃꯗ ꯑꯃ ꯍꯥꯏ ꯃꯤꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯦꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯜꯂꯥꯍꯅ ꯅꯥꯀꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯩꯗꯣꯛꯈꯤꯕ ꯋꯥꯗ ꯑꯩꯒꯤ इनाकता है अल्लाह की मनाकता कैदोनुंदसु अल्लाह दी लान तौदे अल्लाह की मनाई सिंगदा अल्लाह की नाई सिंगदा आई की नाई सिंगदा लान तौरो नुमित अदुदा अल्लाह ना हाइगनी जहन्नम दा नंग नबुक थल्लब्रा मदुदा
ꯄꯣꯠꯇꯨ ꯃꯁꯥ ꯄꯥꯜꯂꯤꯅꯦꯕ ꯖꯍꯟꯅꯝꯁꯨ ꯃꯁꯥ ꯄꯥꯜꯍꯟꯒꯅꯦꯕ ꯑꯗꯨꯗꯨ ꯖꯍꯟꯅꯝꯗ ꯍꯪꯒꯅꯦꯕ ꯅꯪꯕꯨ ꯊꯜꯂꯕ꯭ꯔꯥꯅ ꯍꯪꯒꯗꯧ ꯊꯜꯂꯕꯣ ꯅꯪꯕꯨ ꯊꯜꯂꯕ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛꯁꯦ ꯃꯇꯝ ꯃꯈꯩꯗꯨ ꯃꯥ ꯆꯥꯗꯧ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯊꯜꯂꯕ꯭रा ꯍꯥꯏꯅ ꯍꯪꯉꯛꯀꯅꯦꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯀꯅꯦꯕ ꯂꯩꯔꯤꯕ꯭रा mana haigani ahenba leiribra leiribra ana hangbasi jannam gi thabu nakna pusan birakani jannattu chumna chachaba singda irap laptana haibi gani masini na koida wada tawbi khibadu ningamdana onsanjarakpa amasung wada ngakna chacharakpa khudingda ꯁꯤꯡꯒꯤꯗꯤ ꯖꯟꯅꯠꯇꯨ ꯏꯔꯥꯛ ꯅꯥꯅ ꯄꯨꯖꯂꯥꯅꯤ ꯈꯪꯍꯜꯂꯅꯤ ꯍꯔꯥꯎꯍꯜꯂꯅꯤ ꯂꯥꯎꯍꯜꯂꯔꯣꯏ soirose ningamdana onsanjarakpa misingdu ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ adugi singduni nga wada ngakna charak wada ade khoi wada tawrim natro allah da thajab thammena ashhadu an la ilaha illa allah soliba loin haibe illani hairim adui wada singdu ngakna chalakpa sing onthokna thaujal haibadubu udana kijakhiba amasung langjarubagi damak ningamdana thamoiga loinana lakhiba khudingmakta sigi singsini janna chakadawsigo ek soiruba sidi mi khudimok soidormidana ningamdana ai soikhre na hada allah don silakpa kangu allah gi ayat se pairapa kangu song silakpa changjaro masida shanti ga loinana masini loiba naidaba numittu makhoi gini makoina pamjaba pumnamak maduda aduga lairi ekhoi gi haidi allah gi nakta hennasu ꯃꯈꯣꯏꯅ ꯄꯥꯝꯃꯤꯗꯨ ꯅꯠꯇꯕ ꯑꯍꯦꯟꯕꯁꯨ ꯂꯩꯔꯤ ꯋꯥꯈꯜꯗ ꯂꯥꯝꯐꯝꯗꯗꯤ ꯄꯥꯝꯃꯣꯏꯗꯅ ꯋꯥꯈꯜꯗ ꯂꯥꯝꯐꯝꯗꯗꯤ ꯄꯥꯝꯗꯧꯅꯦ ꯃꯈꯣꯏ ꯄꯥꯝꯗꯧꯔꯤꯁꯦ ꯑꯗꯨ ꯅꯠꯇꯕ ꯑꯂꯥꯏ ꯃꯅꯥꯛꯇꯁꯨ ꯂꯩ ꯑꯍꯦꯟꯕꯁꯨ ꯂꯩꯔꯤꯌꯦꯕ ꯅꯈꯣꯏꯅꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯄꯥꯝꯃꯦ ꯍꯥꯏꯔꯤꯗꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯝꯒꯗꯕ ꯑꯩꯒꯤ ꯅꯥꯛꯇ ꯃꯌꯥꯝ ꯂꯩꯌꯦ makhoi makoina pamjaba pumnamak maduda aduga lairi ekhoi nakta hennasu ꯑꯇꯩꯁꯨ ꯂꯩꯔꯤꯌꯦ miron kaya manghan khraba allah na makhoi gi mamangda makhoi duna henna kan thaukiba makhoi sidagi afa apunda oi chen khibani makhoi du lamdam thungna hingpham thiduna nan thok khifam phangkhibra sikhan thanabani khoi da hangi chalan tasenamak lairabani maduda ningsing hanba ama thamoi ama paliba natraga pukning thingjinna tariba magidi allah gi ayat sira fazana khan thariba thamoi paliba mi munna tariba mi do adugi da maktadi mangda hau khraba atopa kom singda tawhrib sing dugi wari du adrasul lairame khan tharadura diwari ni mai ma do mena jab ta ke firauna do mena hat ki abu jahal do mena hat ki na dum tarag le do khan thaga da me adrasul thamoi panba mi gi da laire soidana mak sem khibani ekhoina asman sing amasung to amgala ase aya se hanjin haibini soidana mak sem khibani allah na asman sing amasung pithribi bo amasung ani duge marakta lairiba makhaidu numit taruk ni da sokpal laikhide allah bu maduda chok thaba haibaduna madu semena allah da karigum da chok thaba soidana ekhoi si sem bani haibe gi dalil ni si ekhoi si amak hingal hangane soidana aduna khanglo o muhammad sallallahu alaihi wasallam makoina ngangliba aduda matik mangan sak solo thagatuna nangi rappu numi thoktringai mangda amadi maduna tadringai mangda maghrib namaz ga asar namaz ga yaure nida jo asar maghrib garte fajr ga asar ga matam yaure ko sum khan thabda ina khan thabda haibe shamsigi mamang fajr leirena group mamangna asar leire aduga ahingi saruk amadasu sak solu sina ishagi leiredna mabu allahu amasung sajda nai karino sajdagi matungdasu sajdagi matungda edi dekhoina namaz wala matungdasu allah gi matik mangan sak sondro agar hoy haidran allahumma anta salam wa minka salam allahu akbar kar haid tau pukning changna numit aduda
ꯑꯀꯧꯕ ꯑꯃꯅ ꯀꯧꯔꯛꯀꯅꯤ ꯑꯅꯛꯄ ꯃꯐꯝ ꯑꯃꯗꯒꯤ Yang lama taruh ya, ini memang Ingat Quran ya? taruh. ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯒꯅꯤ ꯃꯈꯣꯏꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯑꯆꯨꯝꯕꯒ ꯂꯣꯏꯅꯅ ꯃꯗꯨꯅꯤ ꯅꯨꯃꯤꯠ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯥꯒꯅꯤ Bil hak tadi. ꯃꯗꯨꯅꯤ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯊꯣꯛꯍꯜꯂꯛꯀꯗꯕꯗꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅꯅꯤ ꯍꯤꯡꯍꯜꯂꯤꯕꯗꯨ ꯑꯃꯁꯨꯡ ꯁꯤꯍꯜꯂꯤꯕꯗꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗꯅꯤ ꯍꯥꯏꯗꯤ ꯑꯜꯂꯥꯍꯗꯅꯤ ꯄꯟꯊꯨꯡꯐꯝꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯗꯠꯈ꯭ꯔꯕꯗ ꯂꯩꯕꯥꯛꯅ ꯃꯈꯣꯏꯗꯒꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯣꯔꯛꯂꯕꯗ ꯍꯥꯊꯨ ꯍꯥꯊꯨꯅ ꯃꯗꯨꯅꯤ ꯈꯣꯝꯖꯤꯟꯕꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯑꯜꯂꯥꯍꯗ ꯏꯔꯥꯏ ꯂꯥꯏꯕ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯔꯥꯏꯕ ꯑꯌꯥ ꯅꯠꯇꯦ ꯁꯤ ꯈꯟꯊꯒꯗꯕ ꯑꯌꯥꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯅꯪ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯝꯖ ꯅꯝꯊꯦꯛ ꯇꯧꯕ ꯑꯃ ꯁꯤ ꯏꯁꯂꯥꯝꯁꯤ ꯂꯥ ꯏꯀ꯭ꯔꯥꯍ ꯐꯤꯗꯗꯤꯟꯒꯤ ꯇꯐꯁꯤꯔꯒꯨꯝꯕꯅꯤ ꯁꯤꯒꯤ ꯑꯌꯥꯠꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯇꯣ ꯍꯥꯏꯕ ꯏꯟꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯉꯛꯊꯤ ꯄꯥꯏꯗꯅ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯅ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯗꯔꯀꯥꯔ ꯂꯩꯇꯦ ꯂꯀꯨꯝ ꯗꯤꯅꯨꯀꯨꯝ ꯋꯥꯂꯤꯗꯤꯟ ꯃꯥꯒꯤ ꯗꯤꯟꯅ ꯃꯥꯒꯤ ꯙꯔꯃ ꯃꯥꯒꯤ ꯑꯩꯒꯤ ꯙꯔꯃ ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯛꯅꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯅꯪ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯝꯖ ꯅꯝꯊꯦꯛ ꯇꯧꯕ ꯑꯃ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯨꯔꯥꯟꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯙꯝꯀꯤꯕꯨ ꯀꯤꯖꯕꯁꯤꯡꯗ ꯀꯨꯔꯥꯟꯁꯤ ꯊꯤꯊꯔꯒ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯕ ꯀꯨꯔꯥꯟ ꯂꯣꯝꯗ ꯆꯪꯍꯟꯕ ꯁꯤ ꯈꯛꯇꯅꯦꯕ ꯔꯁꯨꯜꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ ꯃꯣꯃꯤꯟ ꯄꯨꯝꯅꯃꯛ ꯁꯗꯀꯜꯂꯥꯍꯨꯜ ꯑꯖꯤꯝ